Somdana Milos chair amada phamduna military ki newspaper pari. Matamdu ahing oisalaklabani. Nungtigi paper adu nonganjringai matamda paba loisinbani. Adubu ngasidi mahak pukning changna paba ngamdre. Tumningbasu phauramde. Mahakki wakhalda scarlet na hairamba mayam adu ningsingduna leiri. Paramliba paper du khumjinduna phuk haugalai. Mahakki mamangda masagi mami ama thoklaktuna. Milos, nangbu ngawarbo. Nupidugi namthak wahayda nang amuk pangtharabra. Milos tokpham khangde. Chattabana pharani haina amuk khalai. Matamduda mahakki bodyguard ama thongda thilai. Mahakna changbagi ayaba piraba matung bodyguard adu changlai. Guard tuna. Sir, ai sir da aruba paw madam janingdana lakpani. Milos na hayu tase. Madam Scarlet na paisa yamna pambagi maramdu aina thijinbada khangba ngamle sir. Scarlet na paisa yamna pambagi maramdu Milos na khangba pamki. Maram aduna mahakki maramda thijinaba bodyguard aduda sinnakhibani. Milos na nangna kari khangba ngamlaba. Market ta chatuna dress anauba leibagira natraga drug leibagira. Milos ki wakhalda Scarlet bu phana khanba ngamkhide. Masagi ijat yolaga paisa tanba nupini haina khankrabani. Guard aduna yamna confident leina. Sir, madugi madanate. Madam na phangkiba sel kudimak hospital bill da loina sizinaki. Copy sida leijare sir. Milos na kari medical bills haba. Mahakti adugi amba paisa dudi karamna changiba. Milos ki maithong du hongai. Kanana bagino hainasu khangninglai. Masa matomta wahang kaya ama hangjai. Table da leiriba telephone adu ringlai. Milos yamna tanna phone adu paikhatli. Kanano? Phone da nupi amana. Phone tawraise Sengin hospital dagini. Haujik kitang thuna amuktang lakbiyo. Call tawrakliba nurse adusu kabli tawduna ngangai. Milos karimta khumde wrong number oiraboy ninglui. Excuse me. Sizibu Scarlet ki imong manung natabro. Wahay do tabada Milos tu kyaw lang na chungi. Mane, ay magi husband Scarlet ki daw yawre. Asumna yam na ping na hangi. Scarlet to, mahaki mapada ido ne tawu matamda. Ika hena jatkibadagi ay koy na ganbang amhawdre. Sangsar si thadok na jatkre. Kari haba, madu ay thoktabani. Ay hawjik mong laki. Ase hairaga kanna chenthorei. Nurse nupidugi manakta Dr. Matthew sulay. Matthew na telephone adu amuk paiduna. Hello. Asiba haksang sidi lawbu laktrasi yarani. Akoy na adong potloyrage. Matthew na ngangliba adu Milos ti tahawdre. Milos yam yang na gari du thawduna lai. Milos ki gari du aroiba speed da thawrai. Wakal da khalli. Scarlet sungsi sidri. Mahak matu karam na sigani. Ay gaufchik da wari sana kiba kuidri. Sengen hospital du yawraklaba matung Scarlet ki room du koi thiri. Guard mayam amasu mathang hospital adu da changlai. Hospital du da leiriba mayam du Milos ubada loina kinai. Kana amuk hat palakliba no haina khanai. Mangonda wa ngangba kibadagi Scarlet ki room number adu haidoglamde. Milos na khalli. Karigumba sire haina hek haijin boirambada. Mahak boina soiduna hatkani. Call tawraklamba nurse nupiduna yamna thongna leina changlaktuna. Som Scarlet ki husband la. Oh, mani. Nurse tuna Milos bu Scarlet na leiriba room adu phawba puraklami. Hek yawrakpaga room manungdagi Dr. Matthew thoglai. Milos ka michanare. Matthew na nupa adu Milos oiramgani haiba khangi. Haujikti nang karisu waningai oidre. Scarlet to sikre. Nang nathina jairabaso mahak na tabiraroi.
ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯊ꯭ꯌꯨ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯃꯥꯏꯂꯣꯁꯅ ꯃꯦꯊ꯭ꯌꯨꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯥꯏ꯫ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯈꯤꯕ ꯀꯨꯏꯗ꯭ꯔꯤ꯫ ꯑꯁꯨꯛ ꯊꯨꯅ ꯃꯤꯕꯨ ꯍꯦꯛꯇ ꯁꯤꯕ ꯌꯥꯕ꯭ꯔꯥ? ꯃꯥꯏꯂꯣꯁꯀꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗꯨꯅ ꯀꯣꯔꯤꯗꯣꯔꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯃꯦꯊ꯭ꯌꯨꯅ ꯀꯔꯤꯁꯨ ꯃꯣꯡ ꯍꯥꯗꯅ ꯃꯥꯏꯂꯣꯁꯇ ꯌꯦꯡꯉꯤ, ꯑꯗꯨꯒ ꯈꯨꯗꯥꯡꯗ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯏ꯫ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯣ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯍꯨꯜꯗꯅꯤ꯫ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛ ꯂꯪꯁ ꯀꯦꯟꯁꯔ ꯅꯥꯔꯝꯃꯤ꯫ ꯆꯍꯤ 5 ꯐꯥꯎꯕꯗꯤ ꯍꯤꯡꯕ ꯌꯥꯔꯝꯕꯅꯤ꯫ ꯃꯄꯥ ꯂꯥꯌꯦꯡꯕꯒꯤ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯨꯝꯕ ꯂꯣꯏꯅ ꯁꯣꯟꯕ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯁꯨ ꯃꯐꯝꯁꯤꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯀ꯭ꯌꯨꯠ ꯕ꯭ꯂꯤꯗꯤꯡ ꯍꯧꯔꯛꯄꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝ ꯑꯣꯏꯈꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯗꯣꯅꯦꯠ ꯇꯧꯕꯗ ꯕ꯭ꯂꯗ ꯄꯝꯄꯤꯡ ꯇꯧꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯏꯟꯖꯦꯛꯁꯟ ꯂꯥꯟꯅ ꯀꯥꯞꯄꯗꯒꯤ ꯕ꯭ꯂꯗ ꯄꯝꯄꯤꯡ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯕꯗꯤ ꯃꯦꯊ꯭ꯌꯨꯅ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯃꯥꯏꯂꯣꯁꯅ, ꯅꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯕꯨ ꯕ꯭ꯂꯗ ꯕꯣꯇꯜꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯃꯁꯥ ꯁꯣꯜꯂꯦ ꯈꯪꯂꯕ ꯅꯨꯄꯤꯗꯨꯗꯒꯤ ꯀꯔꯤꯒꯤ ꯕ꯭ꯂꯗ ꯗꯣꯅꯦꯠ ꯇꯧꯍꯜꯂꯤꯕꯅꯣ? ꯅꯪ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯗꯕ꯭ꯔꯥ? ꯃꯦꯊ꯭ꯌꯨꯅ, ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯕ꯭ꯂꯗ ꯕꯣꯇꯜꯁꯤꯗꯤ ꯌꯥꯝꯅ ꯔꯤꯖꯔꯕ ꯑꯣꯏ꯫ ꯃꯤꯂꯤꯇꯔꯤ ꯑꯃꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯈꯛꯇꯒꯤꯅꯤ꯫ ꯑꯩꯅ ꯀꯨꯁꯤ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯏꯂꯣꯁꯅ ꯃꯦꯊ꯭ꯌꯨꯒꯤ ꯐꯨꯔꯤꯠ ꯀꯣꯂꯔꯗꯨ ꯄꯥꯏꯁꯤꯟꯗꯨꯅ, ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯀꯩꯗꯧꯏ? ꯁꯤꯇꯤ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯔꯦꯡꯛꯇ ꯑꯩꯒꯤ ꯏꯄꯥꯅ ꯏꯋꯥꯡ ꯋꯥꯡꯉꯤ, ꯑꯗꯨꯒ ꯏꯅꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯟꯕ ꯏꯃꯨꯡꯁꯨ ꯑꯩꯈꯣꯏꯅꯤ꯫ ꯃꯦꯊ꯭ꯌꯨꯅ, ꯉꯁꯥꯏ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯣ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯂꯧꯒꯦ ꯍꯥꯏꯅ ꯇꯧꯔꯛꯑꯝꯕꯁꯨ ꯌꯥꯏ꯫ ꯅꯪꯅ ꯃꯍꯥꯛꯄꯨ ꯊꯤꯅ ꯆꯩꯕꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯥꯏꯂꯣꯁꯀꯤ ꯃꯈꯨꯠꯇꯨ ꯀꯟꯊꯩ꯫ ꯅꯨꯄꯤꯗꯨꯅ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯈꯤꯕ ꯅꯪꯅꯗꯤ ꯎꯅ ꯎꯅ ꯈꯪꯕꯤꯈꯤꯗꯦ꯫ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯊꯋꯥꯏ ꯊꯥꯍꯟꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝ ꯋꯥꯅ ꯍꯤꯡꯕꯒꯤ ꯃꯍꯨꯠ ꯁꯤꯈꯤꯕꯁꯤꯅ ꯃꯍꯥꯛꯀꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯂꯝꯕꯤꯅꯤ꯫ ꯃꯥꯏꯂꯣꯁ ꯂꯩꯔꯝꯕ ꯊꯧꯅꯥ ꯑꯃꯗꯤ ꯅꯥꯄꯜ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯇꯨꯅ ꯆꯨꯝꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯥꯏꯂꯣꯁꯅ ꯀꯞꯇꯨꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯏ꯫ ꯃꯦꯊ꯭ꯌꯨꯅ, ꯕ꯭ꯂꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯅꯤꯡꯕ ꯊꯨꯡꯍꯟꯒꯦ ꯍꯥꯏꯈꯤ꯫ ꯅꯪꯒ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯂꯥꯁ ꯋꯤꯁꯇꯤ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯅꯪꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯍꯟꯗꯕ ꯑꯁꯤꯅꯤ꯫ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ, ꯑꯩꯅ ꯅꯪꯕꯨ ꯃꯅꯨꯡꯗ ꯆꯪꯍꯟꯕ ꯉꯝꯂꯣꯏ꯫ ꯃꯥꯏꯂꯣꯁ ꯇꯁꯦꯡꯅ ꯋꯥꯈꯜ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯨ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯛꯏ꯫ ꯉꯁꯥꯏ ꯐꯣꯟꯗ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯅ ꯊꯤꯅ ꯆꯩꯕꯤꯈꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯉꯩ ꯑꯃ ꯑꯃꯨꯛ ꯂꯥꯝꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯩꯕꯤꯈꯤꯕ ꯑꯃꯗꯤ ꯁ꯭ꯀꯥꯔꯂꯦꯠꯅ ꯀꯞꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯇꯝ ꯑꯃꯠꯇꯗ ꯃꯀꯣꯛꯇ ꯌꯩꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯏꯂꯣꯁ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯨꯏ꯫ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯍꯣꯠꯅꯕꯗꯒꯤ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯋꯥꯈꯜ ꯁꯣꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯗꯨ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯁ꯭ꯀꯥꯔꯂꯦꯠꯇꯨ ꯑꯣꯠꯄꯤꯈꯤꯕ ꯑꯗꯨ ꯈꯜꯂꯨꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯅ ꯆꯨꯕꯥ ꯑꯃꯗꯤ ꯅꯥꯀꯣꯡ ꯐꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯏ꯫ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ, ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯪꯁ ꯀꯦꯟꯁꯔ ꯅꯥꯔꯛꯏ ꯍꯥꯏꯕ, ꯃꯁꯥꯒꯤ ꯑꯅꯥꯕ ꯂꯩꯕꯒꯤꯗꯃꯛ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯖꯤꯟꯈꯤꯕ, ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯃꯐꯝ ꯑꯃꯗꯤ ꯀꯟꯗꯨꯅ ꯊꯝꯕꯤꯔꯝꯕ, ꯑꯗꯨꯒ ꯑꯩꯅꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔꯛꯂ ꯐꯥꯎꯕꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗꯁꯨ ꯑꯩꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨꯁꯨ ꯑꯃꯨꯛ ꯊꯨꯒꯥꯏꯕꯤꯈꯤ꯫ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯈꯤ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯁ꯭ꯀꯥꯔꯂꯦꯠ꯫ ꯃꯥꯏꯂꯣꯁꯇ ꯍꯧꯖꯤꯛ ꯐꯥꯎꯔꯛꯂꯤꯕ ꯄꯦꯟꯗꯕꯒꯤ ꯄꯟꯈꯩ ꯑꯁꯤꯗꯤ ꯆꯥꯡꯗꯝꯅꯐꯝ ꯂꯩꯇ꯭ꯔꯦ꯫ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯀꯔꯤꯁꯨ ꯎꯠꯇꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯀꯥ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗ ꯅꯣꯡꯃꯇ ꯃꯄꯤ ꯇꯥꯈꯤꯗꯕ ꯃꯥꯏꯂꯣꯁꯅꯤ꯫ ꯑꯗꯨꯒ
Masa manungdagi nongmay maru lagthokpada drug amata sizinnakhide. Scarlet na chahi ahum ki mamangda mahakpu nungside haikiba adu amuk hanjilaklabadi haina khudum singduna khangli. Matamduda ai nangbu thadokpa ngamloi haina ithanungna chetna konsenduna thamlamgani. Taimang pala sibu sempiriba mapuna haksu aina warogdaba ngamde. Karigino mangonda asugwaba China asi pibiramliba. Matthew amadi atopa doctors karana ka adudagi ku ama puthokduna thoglai. Scarlet na sidringaida mahakki asiba hakchang adubu kana amatada yenghanbiganu hairambagi matungina kana amatana mahakki asiba hakchang adu yenge haiba yaramde. Milos na arwebo oina amukta yenghangnaba kayara khonajai. Adubu Dr. Matthew na yaramde. Asengba nungsibadi hinglingaida nungsigadabani siraga nungsigadaba nate. Scarlet ki mathong mangam pangthoklamdai aduda nong yam kanna chui. Scarlet ki imungdu matam amada sanga yamna chawba oiramlabasu mapagi karbar mutpadagi makhoigi ni haibada kana amata leikhide. Mahaki funeral adudasu makhoi manga sunna tinde. Makhoigi imungda leiramba helper adudi yawi. Dr. Matthew amadi Isabella su yauri. Isabella makhol hauna kapsinai. Yengbada thamoi sokna kappa mali. Adubu helper amadi Matthew ki mamitadi pumnamak tayona na ui. Makhoi aniri senglaba thamoi ki pirang chinthaduna Scarlet ki tombstone da yengduna kapli. Milosti makhoi na leiriba mafam aduda changhande. U amagi marumdagi tumina yengduna lei. Mahakna minungsi leiraklaba matamda asiba haiba pal amana khaduna thamkhre. Milos na Matthew da Scarlet ki tombstone aduda Scarlet, the wife of Milos haina thanaba kayarak haijaki. Matthew na ai madu kaidangnungda thaba ngamai. Masi mahakna hinglingaida hairamba wafamni. Milos na khanki. Scarlet ki thawai kanba ngamkhidrabasu mahakna roibada hairambadudi aina ingani. Ai mahakki mungpham manakta changlai. Pap jelaba aina mahakki senglaba mafam asida changduna kaidawnungda mangthoklai. Milos lambida naitom tana chatli. Mahakpu uraga minok chawba prajasingna chirol kaya dongnari. Nakhoi pawa matarabo. Milos ki taret subi nupidusu ngarang sikre. Matungdadi kana amatana mahaka luhongsi yara aray. Nupi ama hatba haibase mangondadi kaisu leiba thabak nate. Mane, aina Scarlet bu hatbane. Adubu aina mahaki anaba ase madutang hana khanglamlabadi mahabu layenglamgani. Mapadusu karipta tawhalamla. Pumnamakase aina wakal thenmankibadagi thokiba ngaktani. Mayum yauraklaba matung mahaki chawraba ka adu thong lonsenki. Chair amada phamduna thongnawdagi changlakliba nungsit aduna Scarlet ki mapau kaya purakhi. Masimuk yawa China amukta thengnarakhidre. Thamoida mensinba yararoidaba ka amadi aduma khangduna lehaurani. Hojikti aisu China asi phangli. Nang pelabra. Asumna masa matomda jaijai. Matamdo yamna nungsibani. Nangna aibu ana ubu punsida purakhibani. Aina stoktuna leiba matam aduda nangna jinsinduna aigi mateng pangbikhibani. Isada pakhiba idu phawba nangna karimta hangoiba tawdana nangi ahanba phirol aduna taithokpikhi. Mamit ushinduna leimaida amuk hippi. Ahing nungthil makeup amata tumba yakhide. Pirang aduna mamit pumbau pungtaw tawduna leihali. Masada wariba adu phanaba makhol hauna kappagi sakti phawba leisilakte. Numit humnigi matung Milos ki mapa Tyler thabak mafamdagi halaki. Tyler na mahaki machanupa ude haina bodyguard mayam aduda hanglami. Mayam aduna haibadagi mahaksu pau pumnamak loina khangle. Numit humni sure Milos na ka adu thonglon sinduna leikhiba.
Tylerna, idiot. Masigi ngangsi chauraga ngawba sumhele. Tylerna Miloski thong manakta lagtuna thongda kanna kawi. Thongdo hek hangdokpaga yu manam yam kanna namakhi. Karina, manam kukanside. Mahak yu kayam kanna thakige. Manam kukansi kaino. Asumna bodyguard ta hangi. Manungda changsinduna yengbada Milos laymaida phamlaga phamungda ngathaduna tumlami. Scarlet na luhongbada setkiba phijol mayam adusu konduna leirami. Nupi amagibu adumna tawba hongnabra. Milos, hawgalo. Nangi haktakta aise laikha taba soidrabani. Asi hairaga machanupaduda ngangi. Ice water bucket ama puraktuna mangonda haithaw. Asumna order tawrami. Madunasu mahakbu hawgathanba ngamde. Miloski mamangda Scarlet kaluhongduna athapa khungang amada yam nungaina leirami. Makhoi mayamna upai kaya sizinaduna hawdoknaba hotnai. Adubu ngamde. Hospital da amuk puduna lai. Hospital yawraklaba matung Tylerna mahaki machanupada munna yengi. Doctor amada. Karino, mahakna tawrisibo. Kari maramgino, mahakna hawgalo haiba sungya yadrisibo. Doctor duna. Aikhoisu angamba thakta honaduna yengi. Adubu hawgalo haibadi sungya yade. Tylerna sauduna. Karigi yadrino. Yada yadragana thangna thingalo. Asi hairaga doctor duda kihali. Doctor aduna. Sir, aina hairibasi amukta tabiyo. Aikhoina ngangliba pumnamak mahakna loina taramgani. Mahakna pamlibasi karino khanglaba matung apambadu pigani hairabadi mahak soidana hawgalakani. Tylerna Milos kayam nakna loinaba bodyguard ama kausinduna hangi. Nang kari hairaga mahak se hawgathanba ngamgani. Bodyguard adu mamit sukchinnaduna wakhal munna tawraba matung. Master, ai khangle. Asumna khumlaki. Kharathuna, hurry up. Bodyguard aduna Miloski bed manakta changsinduna lepi. Aduga. Sir, mikap thoglo. Natrabadi Scarlet kilaman kanana singani. Manglamba Milos Scarlet kiming palakpa aduda makoktu khara lengai. Lairiba mayam adu harauduna makhoi masen yengnei. Bodyguard aduna manakung mayada changsinduna. Sir, ai asingbu wari pumba loina khangle. Scarlet tasingbagidi siroidabani. Mahaki anabada hapkadaba hidaktugi mahuta stimulant hapchanbadagi yam thuna sikhibani. Wadu ngangba hek loibaga Milos mamit khangpang pangthorai. Manakta leriba nupadugi khudangda tap paiduna. Nangna hujik haikibado amuktaga halo. Lairiba mayam adu Milosna hawgalakpa adu uraga sornena tana hondoi. Bodyguard adudi khudangdu nabani yadre. Manakta leiba nurse amana Scarlet na sikribado kanagumba mana hidak lana hapadagi sikhibani. Aisu makhoi masena ka manungda wari sanabado tahawi. Masakti khanghaudre. Milos tu namit humni chara helakpagi wabana amuk hipthaki. Makhutu laman singningbana thak nii. Punsida hingbagi asa ama urai. Scarlet, aina nangi laman soidana khumgani. Aina nangi damak hawjik tawba ngamba hairabadi laman khumba sikhaktani. Masadusu sonthabana yadre. Adu oirabasu Scarlet na yam thuna sikhibagi maram khangbadagi masagi asonba adu phaki. Thamoida nungaitabadi adumak leiri. Phuk hawgalaktuna Dr. Matthew thiba lai. Matthew gi room du phanglaba matung ka manungda changlai. Scarlet na sikribado nangna drug lana sizinabadagi sikhibani haibasi aingonda kari haijibano. Asumna Milosna akanba khonjela chairami. Dr. Matthew iramliba adu chap leptuna Milosta akiba amata yaudana yenglai. Mahak matam kuinagi mamangdagi awaba potlum puduna laklabani.
ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯈꯤꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯂꯝꯕꯤꯅꯤ꯫ ꯃꯥꯏꯂꯣꯁ ꯌꯥꯝ ꯁꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯦꯊ꯭ꯌꯨꯒꯤ ꯀꯣꯂꯔꯗꯨ ꯄꯥꯏꯗꯨꯅ ꯋꯥꯜꯗ ꯏꯟꯁꯤꯜꯂꯦ꯫ ꯃꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯅꯪꯗꯤ ꯀꯔꯤꯒꯤ ꯃꯥꯕꯨ ꯐꯖꯅ ꯂꯣꯏꯅꯕꯤꯗꯦ? ꯃꯦꯊ꯭ꯌꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯏꯂꯣꯁꯀꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯃꯌꯥꯛ ꯆꯝꯈꯤ꯫